अहानबदा मरुइबा पाव इंडिया निंखा तंबा चाही हुंपुतरा मंगा मपुंग फाबगी थौरम स्टेट की थाक पाक सन्ना पांगथोकनख्रे इन्फो लागलिबा तांग तरा नेपालदगी मणिपुरदा सानबा हौगदौरिबा दुरेन कप की खुमल लंपाक्ता मेन स्टेडियम दा सेमगत सागलिबा सिंह चीफ मिनिस्टर एन बीरेना हकथेंगना येंगसिनख्रे खुरुमजरी मालेम चानु हौजिक पुंग अनिगी ममी टीवी न्यूज अपडेट पिजरी इंडिया निंखा तंबा चाही हुंपुतरा मंगा मपुंग फाबगी थौरम ngarang स्टेट की थाक पाक सन्ना पांगथोकनख्रे इन्फॉर्मेशन टेक्नोलॉजी के सेक्टर दा थबक पीनबा नहाल लिसिंग अनिरोम ट्रेनिंग फंगहन्नबा प्रोजेक्ट पाइखत हौरे हाइना चीफ मिनिस्टर एन बीरेना फोंदोखरे ngarang लेबाक सिन बथुंगना पांगथोखिबा हुंपुतरा मंगा सुबा इंडिपेंडेंस डे की थौरम स्टेट असिगी ओइनसु मपुंग ओइबा थौरम अहानबा मणिपुर राइफल्स की परेड ग्राउंड दा चीफ मिनिस्टर एन बीरेना अथोइबा मिथुंग ओइना सरुक यादुना पांगथोखि मणिपुर लेंगा की कैबिनेट मिनिस्टर एमएलए पुलिस अमसुंग अतई डिपार्टमेंट की मकोक थोंबा ऑफिसर सिंह याउना पांगथोखिबा थौरम अदुदा चीफ मिनिस्टर एन बीरेना हाई स्टेट असिगी लारिक हैरबा नहा सिंह थबक पीनबगी पांदमदा सेंटर फॉर इन्वेंशन इनोवेशन एंड इनक्यूबेशन की ट्रेनिंग पीनबा पीपीपी मॉडल दा लिंगले लोइनना डिस्ट्रिक्ट हेडक्वार्टर खुदिंगमक्तसु डिस्ट्रिक्ट यूथ स्किलिंग एंटरप्रेन्योरशिप अमदी एम्प्लॉयमेंट सेंटर सिंह लिंगबगी प्रोजेक्ट पाइखतपा होख्रे स्टेट असिगी लॉ एंड ऑर्डर दा हेन मतेंग पांगनबा म्यांमार गी ngमखै परिंग दा लैरिबा डिस्ट्रिक्ट सिंह याउना इम्फाल जिरबाम लंबी दा पुलिस आउटपोस्ट कुंथ्रामरी थमनबा थबक लौखतले लोइनना वार ऑन ड्रग्स 2.0 की मखादा लुपा करोड़ चनिपान गतरा निपान रोम ओइगदबा तोंगान तोंगान बमयाय काबा चिंजाक सिंह ngasi फावबा फागत पंगमले अदुगा केस चनीगा यांखै तरुक रजिस्टर तौबगा लोइनना मियोय चामरीगा कुंथ्रानिथोय ड्रग का मरी लेनना फागत पंगमले बीजेपी की अनौब लेंगाक असिना 100 डेज एक्शन प्लान की मनुंग चन्ना स्टेट असिगी तोंगान तोंगान बा लंबी सिंह फगत हन्ननबा थबक पाइखत हौरे इम्फाल सिटी की लंबी सिंह रिजिड पेवमेंट ओंथोकनबा सेंट्रल गवर्नमेंट ना अयाबा पिरकले हाइरिबा प्रोजेक्ट असि एशियन इंफ्रास्ट्रक्चर इन्वेस्टमेंट बैंक की सेंथंग मखादा एक्सटर्नली एडेड प्रोजेक्ट ओइना पाइखतगदबनी लोइनना एशियन डेवलपमेंट बैंक ना सेंथंग काइथोरकपगा इम्फाल रिंग रोड की प्रोजेक्ट सु हौरगनी हाइना चीफ मिनिस्टर एन बीरेना मखाताना फोंदोखि हौकिबा इंग्लिशिंग अमगा समापन निफु तरेट की अगस्त की तांग 15 दगी हौदुना सिगुमलबा हराव तयामबगी पालन थौरमसी पांगथोकुना लागली हंदकी सही असिगी पालन असिदी भारत निंगतमलकपा सही हुमुद्रा का मंगा मखुंग फरकपगी आजादी का अमृत महोत्सव की थोदोक हेंदोना मसक थोकलबा थौरम मोइरी नहान तारीख 13 दगी हौना भारत पुंबदा मचु अहुम की फिराल पाइदना अदुमा ऑनरेबल प्राइम मिनिस्टर नरेंद्र मोदी जी की मागी लिसिंग मखादा हर घर तिरंगा की थौरम मखल मखा कया की रैली मैराथन रेस स्पोर्ट्स कंपटीशन पेंटिंग कंपटीशन मखल मखा की मैम तौदना अखोई भारत पुंबदा अदुगुंबा आजादी का अमृत महोत्सव मपुंग फाना पांगथोई थौरम अदु चीफ मिनिस्टर एन बीरेना इंडिया की मचु अहुम की फिराल नेशनल सैल्यूट पीदुना चिंखतखि मदुगी मतुंग तोंगान तोंगान मार्च पास्ट कंटिजेंट सिंह की सलामी ओखे थौरम की सरुक अमा ओइना मथौ मसक खंगबा पुलिस पर्सनल सिंहदा चीफ मिनिस्टर एन बीरेना प्रेसिडेंट्स पुलिस मेडल फॉर डिस्टिंग्विश सर्विस पुलिस मेडल फॉर मेरिटोरियस सर्विस अमदी यूनियन होम मिनिस्टर्स मेडल फॉर एक्सीलेंस इन पुलिस इन्वेस्टिगेशन की मना पीदुना इकाई खुमनब उठखि अहानबा मणिपुर राइफल्स की थौरम अदु लोरबा मतुंग चीफ मिनिस्टर एन बीरेना हाइपौ जादोनंग अमसुंग रानी गार्डन लुगी निसिंग खुबमदा चतुना इकाई खुमनब उठखि लोइनना हप्ता कांजेबुंगदा पांगथोकपा मियामगी ओइबा थौरम अमदसु चीफ मिनिस्टर एन बीरेना सरुक याखि
Independence Day gi thoram asi District Administration Imphal East na sinduna Porompat laiba Star Sporting Club ke ground da district asi ki DC KH Dainana India gi firal chingkhatuna pangthoki thoram aduda Manipur Police ki contingent ahum amadi tongan ba school nipan gi contingent yauna punna contingent kunna March past parade chakhe loinana district asi ki tongan ba department singi tableau mari su puthoktuna thoram aduda saruk yakhe Thoram aduga mari lainana district asigi DC Kumantem Dainana High Independence Day na lakpa sida aikoina maribak ningbagi wakalon sagatpada natana iraiba ki dama karigumba kharadang pangthopa ngamna bahona se Imphal East district asi ngasidi Mangjin Thaba district ama oirakle ingtapa chaukhatpa khunai ama sembada punamakna saruk yaminasi haina mahakna makha takhi Administrative की ऑफिस सिंह जुडिशियल की ऑफिस सिंह हॉस्पिटल सिंह अमदी महैलोइसंग सिंह फाउना हनबता नतना ट्रैफिक कंजेशन हनबदा अचौब मतेंग ओइरगनी हाइबगी थाजब थमली डिस्ट्रिक्ट स्लॉटर हाउस हैंडलूम मेगा क्लस्टर इम्फाल ईस्ट सानबा डिस्ट्रिक्ट ना लम आइडेंटिफाई तौबल ओइजरे मणिपुर द ख्वाइदगी चावरबा समस्या ओइरकलिबा अमोट पहुंदोकफम लैतबगी समस्या बुसु कोकननबा हाइदुना सॉलिड Thoram maduda district asigi manungda leiba government employees singda thabak tapukning changna pangthokpagidamak manapi duna ikai khumnakhi Indiana ningkha tamlakpa chahi humpudara manga surakpagi Independence Day gi thoram ngarang district administration Bisnupur na sinduna Bisnupur district ta leiba mini secretariat complex ta pangthokre ngarang gi thoram aduda DC Bisnupur L Bikram SP Bisnupur and Herozit Upadhyaksha and Dinesh Hanagi Minister TS Punilkanta Bisnupur gi DFO Rebecca Soibam Chanu Bisnupur District ki ADM Hanjabam Bobby Sharma amadi DLO Singna Sarugyakhi Thoram aduda Bisnupur District ki SDPO Manoj Prabhakar na Parade Commander oiduna Mahiroi Singh Asa Worker ICDS Worker Singh yauna punna contingent tarataret na March past chatuna DC Bisnupur da salute pikhe loinana cultural program kayasu uthe Thoram aduga mari lainana Bisnupur district ki DC L Bikramna district asida leiba tongan ba department singna paikhatlakpa mai paklaba thabak thoram singi matangda miyamda paudamkhe loinana district asigi manungda leiba law ubai yaba mafam singda lanai gi oiba farm natraga yum sajinba sing mafam khangdoktuna The Manipur Conservation of Paddy Land and Wetland Act 2014 gi makhada taktoklagani haina mahakna makha takhi yam strict restrictions lere aduna koi illegal oba enforcements in agricultural land se sigi koi prevent of si haina thanjage aduna district administration sabki side gi su district agriculture officer gi report ki matugina koi gi subdivisional officers mayamna asagi illegal enforcers tawriba agricultural land illegally enforced tawriba mayam se sida koi so cause notice issue ko tawre under the Manipur Conservation of Paddy Land and Wetland Act 2014 di matungina so cause issue ko tawre aduga we will be taking a further necessary action as per the law of the land follow tawga koi action lokalatan Thobal district ki oinasu district administration Thobal na sinduna ngarang Independence Day gi thoram district asigi mini secretariat ta pangthokre thoram aduda district asigi SDPO TS Santina parade commander oiduna Manipur Police BDF NCC Mahiroi Singh band party Singh amadi cultural troop Singh yauna punna contingent kumapanna march past chatuna DC A Subhas na salute pikhi loinana cultural program kaya amasu pangthokhi thoram aduda DC A Subhas na district asigi manung da lairiba department na mai pakna paikhatlakliba thabak singi matangda miyamda paudamduna hai district India gi apunba district chaniga humputara nithoi gi manungda Thobal district na Nasa Mukt Bharat Abhiyan da second best performing district tarakpa si singthaningai ni education sector da district asigi lenga ki school singna handaki class 10 gi exam da afaba performance piba ngamkiba asi apenba fawi lenga ki employees singna thamoi singna masa gi thabak sing pangthok na bahona si haina mahakna makha takhi
responsibility isa isa na longgan na bagi wasak adu longin na rasi hay basi mai mayam da thamjage Thobal district su hokiba sahi amasira chokat bagi lamdira yam mang khana sangsili hay basi mai Thobal gi praja sing da thamjage kahi sigi horakpada Manipur state ki oina khoi state assembly gi election pangthoki yamna challenging oiba Manipur da leiba praja punema election commission of India na Thobal gi election asi yamna ing jinjana yamna observe thokiba adu gumba election ama oiki adabu niyam ki palamana yamna mai pakna santi oina Thobal da assembly tara leiba Thobal electoral district asida ekoi yamna santi oina mai pakna election pangthokpa ngamjaki Tharam maduda mathauda pukning changba tongan-tonganba department singi official amadi staff chamaga tara nipanda certificate piduna pukning thogatki. Lagliba tang tara Nepal dagi Manipur da sanaba hogadoriba Duran Cup ki Khuman Lampak Main Stadium da semgat sagatliba sing Manipur gi Chief Minister N Birena hakthengna yengsinkhre. Youth Affairs and Sports YAS Minister Govindas Konthaujam Army ki makok thongba official amadi Youth Affairs and Sports Department ki official sing yauna pangthokiba yengsin kongchat adugi matangda Chief Minister N Birena hai City ahumna yumbu oiraga pangthokadariba chama kunthra mathoi suba edition ge Duran Cup Manipur gi oina lagliba tangtara Nepal da lebak asigi Union Defence Minister Rajnath Singh amasung Chief of Army Staff yauna haudoklagani I League ta sanariba India gi maming lairaba club singna saruk yaduna pangthokadariba Duran Cup asida Manipur gi singthaningai oiraba football club Trau amasung Neroka su saruk yagadori missing lakh kunipan rom leiba Piklaba State asidagi haukiba sanaroi taretna handakta Birmingham da pangthokiba Commonwealth Games ta saruk yaduna India gi damak medal manga lawba ngamlakhi masina Manipur asi sanakhonabagi lamdam amani haibadu mayek sengna takle Duran Cup ki match sing sanagadoriba Khuman Lampak Main Stadium gi ground technical expert amasung YAS ki official singna semjin sajin bagi thabak mapung fana loire Hauzik lairiba ground gi fibam asi North East ki state singi manungda khwaidagi faba thak amada leire mathang chahi gi Duran Cup nangnaba state asida football ground taruk semgatnaba pandam thamli Asia da khwaidagi liraba tournament ama oiriba Duran Cup ki Imphal da sanagadaba match sing lamdam asigi miyamna meeting tabiyu haina Chief Minister N Birena appeal tawki Duran Cup si mainly Army ne sponsor toba aduma tournament amna Army gi ni high bird tournament si da India gi afawba players sing even I like the sanaba team lakadori ade koi local gi players teams Neroka amadi Trau yawgudori India gi achawa club sing su lakadori mina ina Manipur prajada maroina koi di sports lover ni handaki Commonwealth game we are having only 28 lakhs population but we have out of 8, 7 sports person in the Commonwealth game for the nation. Out of 7, we brought five medals. It is amazing. Aduna koi di sports lover ni. Aduna nahan di ground ki karigi se koi yaga to yaro enta budu. Yam kanna ground ki karigi se mayam technical expert, sports department ki sports minister na tawguna mastigi army ka tied up to kan business ke andar ngasi di. Why one of the best ground. Even entire nation da hai entire eastern zone di koi the best ground ta rahe hai bugi koi malu ki report lai rahe. And koi further football gi similar ground koi gi Manipur da next ki Duran Cup na na gi dong koi ground tarukama siga samana mong da koi grassy ground samkut na gi koi madu gi pandam thame aduna Manipur gi sports lover punama I invite you all to witness the amazing games on 18 and onward. Manipuri Students Federation na sinduna taranipan raksuba Student Martyrdom Day gi thoram ngasi tongan ba mafam singda pangthokli Manipur dagi Armed Forces Special Power Act AFSPA 1958 Manipur dagi lokto u haiduna sangsin ki ba iho ga mari leinana kumjal lesing ani ga sumna mari gi August ki tang 15 da Vishnupur Kaithel da masa mathanta mai thadok charba matung thangnaba numit August ki tang 13 da thawaina pontha pikhiba athoba pebam chitaranjan leikidaba numit asibu ningsingduna Students Martyrdom Day listing ani kunithoi pangthokli To excel right to life haiba team da Manipur Students Federation MSF na athoba sibu ningsingduna haikaleka tambagi thoramdu ngasi athoba sigi aroiba yatafam oikiba Vishnupur Kaithel amadi Vishnupur CI College Konung Lairembi campus ta leiba athoba sigi khubamda pangthoki thoram aduda
tongan ba mafamdagi lakpa miyoisingna pebam Chitranjan gi mitamda haikat laikat tamduna ikai khunaba utki Lamdam asida lairiba primary health center sing mapangal kankhat handuna mipung khuding makna chap chaba ana layingi khudong chaba fanghananaba matik chaba thabak thoram sing paikhatlagani haina health and family welfare minister Dr. Sapam Ranjana phongdokre Wafam asi ngasi Azadi ka Amrit Mahotsav ka mari lainana Jawaharlal Nehru Institute of Medical Science JNIMS ki main auditorium da pangthopa World Hepatitis Day gi thoram da Dr. Sapam Ranjana phongdokhibani National Viral Hepatitis Control Program NVHCP National Health Mission Amadi Directorate of Health Services Manipur na pangthokpa thoram adugi mangoinana Laingaki Health Services ki Director Dr. K. Sahi Kumar na ngakpigani Shashi Kumar na Healthy Liver Campaign haina mingthonba awareness rally ama lamthaduna auditorium gi akoibada chathi Bringing care closer to you. Hepatitis can't wait. Haiba themna pangtokpa thoram aduda Health and Family Welfare Minister Dr. Sapam Ranjana hai mamangaida HIV/AIDS amadi hepatitis asi Imphal mayolda khak thengnarami adubu hojikti lamdam asigi mafam sinba thungna yausilakle chahi 15 dagi 15 faubagi manungda laiba inkhalakliba nahasingna injectable form of drugs asi sizinaba matamda syringe waiduna sizinabagi mawong chathari masina lamdam asida HIV/AIDS amadi hepatitis sandorakpada chawna mating pangli Asigumba thawong asi yenglaga Chief Minister N. Birena War on Drugs ke khongjang asi angakpa phangna changsinbani Drug sizinariba miyoi sing asisu aikhogi icha inaw ngaktani missing yamna khundadaba lamdam asi drug na laksin khiddanaba district administration amadi official singna lekai da chatlaga makhoi bu achumba lambida puraknaba kanna honaminasi haina mahakna phongdokhi Matam mamada HIV/AIDS, hepatitis, yamna urban centric way bagi maung hamalerami. But now it has gone right up to the yamna khoi rural areas sida. Lekai da regardless of the geographical locations is going yoshala brain khale. Jaga khoni matani sigi sida kamaina the most common is the sharing of syringes. I na mo a project director kano to ga matam mamada syringe share to biganu haidana over the counter syringe han bagi matang syringe free the pithok bagi matang duda syringe ke awareness e muk matam du layamra haidana kalli but now another generation those young boys and girls chahi trauma dagina chahi kun manga gi marak sida sigi importance awareness e khangda bagira moise drug si injectable form of drug si hosi like it's a fact si loin khamnera banga sigi season aba kanju the and moise syringe is shared ogi normal this is a first hand knowledge it is not through somebody that I have season riba kangu I have interacted with them Thoramaduda Health and Family Welfare Minister Dr. Sapam Ranjan, Lengaki Health Services ki Director Dr. K.H. Sasikumar Mangang, Manipur State AIDS Control Society ki Project Director Haubam Rosita, Amadi JNIMS ki Director Dr. L. Devena President Member Singh Oina Sarugyaki. Marakhatna break amtang lominase. HIV IBC lambi mari khaktada miyo yamadagi amada sindri. HIV positive oiba mama mapadagi machada. Sakhangdaba miyoisinga kondom yaudana yuman mari thamba matamda HIV sandui mi amaga yatung siren waiduna sizinabada HIV sandui ana layengda ikapa matamda HIV test tobada ikapa labadi HIV sandui jang naina amadi niyom chumna kondom sizinabana HIV dagi ngakthokpam sexual transmitted infection STI haibadi pinungi laina dagi sunga thokpangami aduga angang pamdrabadi kondom sizinabiyo HIV haiba virus asina Naba. HIV/AIDS ki maramda hena kupa moron khangnabagi damak. AIDS toll free number 1097 da phone tobi. English Hindi natraga Manipuri de wari saba yagani. Nako AIDS app su download tobiu amadi sizinaview. Tami Infotech Hafiz Sapta Minuthong near Traffic Island. Store asida CCTV camera installation amadi servicing ahongba mamalda fangbigani. Laptop, desktop, printers amasung makhal khudingmaki accessories fangbigani loinana servicing ki khudong chabasu laigani.
laptop brand makhal suna wholesale rate leibagi khudong chabasu pizari akupa marol gi damak 7899080602 amasung 8787378886 ta contact tobiro. Break ke matungda taram na okchari. Humputara mangarak suba India ki Independence Day ki thoram Manipur Pradesh Congress Committee MPCC na sinduna Congress Bhavan dasu pangthoki. India na British ki loilam laingakta ningkha tamlakpagi Independence Day ki thoram aduda MPCC ki President K Megachandra, CLP leader O Ibobi, CWC ki member Gaikhangam, Congress ki MLA Singh, Hanagi MLA Singh, MPCC ki officer Bearer Singh amadi Congress ki Karmi Singh na sarugyaki. Thoram aduga mari lainana CLP leader O Ibobi na hai ningkha tamba India ama oina bahotna bada India ki athoba Singh na kathok lamba Singh adu aikhoina khangfam thokte. Non-violence ki pambai India ki ning tamba asi purakhibani layoi khraba luchingba Singh adugi Hidam adu ngasidi mirolna tung induna chatminasi haina mahakna makha taki. MPCC ki President K Megachandra na hai Independence Day gi numit asina lakpada aikoi masel amato oina hingminaba wakhalon saganminan si layoi khraba luchingba singna India gi ningkha tamna ba hotnabada laukiba thodang adu ningsingduna chawkhatpa India tangdu leitaba India ama oinaba namakna honaminasi haina mahakna makha taki. IGAR South ki Midyang Makhada Sangshak Battalion na tongan mafam singda Independence Day gi thoram pangthokre. India na ningkha tamba chahi humputara manga surapagi Independence Day gi thoram adu Ukrul amadi Kamjong District ki Sangshak Kulen Punghon amadi Fungrai Fungkhul ngapigani Lungrai Fungkhul da khul asigi angang sing yauna pangthokhi. Thawal District ki Manung Channa laiba Irong Khulgi ahanba library oina Irong Mathak Development Committee IMDC na chalaigadaba Books Corner haina mingthonba library da EPAC Group of News na tongan ba lairik makhal chamaga nifu piduna library asida khudol tawbagi thoram ama pangthokre. India gi se humputara manga subai Independence Day ga mari leinana Thawal District ki Irong Mathak laikai da pangthokadaba library hangdopagi thoram aduda MAMI TV News ki staff reporter Saidur Maibam yauna tongan ba masak naiba miyoi kayana president member oina sarugyaki. Jinglem laba thoram aduga mari leinana Irong Mathak Development Committee ki President Riaz Pibamayumna hai tungi yumbiral oigadaba Mahiroi Singna library changduna larik pabagi hainabi lairaktabasi yamna laibak thibani. Mahiroi Singna arembada matang manghanbagi mahut larik makhal kaya paduna ahenba wakhal lausing tansindba mathautai asigumba hainabi asi lairaklaba matamdata quality education puraktuna nungaiba lamdam ama oirakani. Mahiroi Singgi interest ta MDC na run tawduna nauna hangdokpa library asigi ahanba oina masing yamlaba lari kaya Saidur Maibamna khudol tawrakpasi Irong Khul asigi laibak fabani hainasu IMDC gi President Riaz Pibamayumna fongdoki. Manipur ki thodok wathok kaya achau isu kaya na chenminnaramaba achau state level organization da yawminnaramaba hojik na ipa group of founder group ki founder oiba amasung MAMI TV gi na reporter oibiriba aigi marup Saidur Maibamna marupna ran tawraga hangbiriba Irong Mathak Development Committee na ran tawraga hangbiriba skumlaba library ase yamna pai inkhanak liba naharol singidamakta maruk na khanjaba asida ai isamakna lairik chamagani fuyang khai mateng pangjage hairakpadagi ngasigi numit asida mahak na lakpiduna lairik sing ase puraga lairik ase kusinna biramme hairiba lairik sing ase history ga mari lainaba amasung traditional gi oiba culture gi oiba asigumba lairik mayam amusu yauri masitanatana library asida makhan suna lairik thamgani inshallah lanang manbu oisano. All Moirang Football Association Amofagi lisingani subna kunithoi dagi lisingani subna kun manga fawbagi thopu gadabasing khanbagi mifam ama Moirang AC gi MLA TS Santi yauna tha asigi tang 13 da Moirang Patlau lekai mandopta pangthokre. Thoram maduga mari lainana MLA Thongam Santi na hai Football Association asina lamdam asidagi international amadi national gi thakta sanaroi kaya puthokre.
Masigidamak yamna chauthokchaningai oi ngasi anauba khaliba association asigi thopubasing asina pukjel tinana hotnaminaduna lamdam asidagi afaba sanaroi kaya puthokpada achoba thodang lominasi aduga association asida political gi oiba akhuba meeting thamgumsi Manipurda sanagadoriba Durand Cup asi yengningba singgi ticket mahakna kaptuna yenghangani haina mahakna makha takhi Ngasigi mifam aduna amata oina yanaduna amofa moirangi nauna thaupugadaba member singi ming lauthokre COVID-19 gi laichat asidagi ngakthoknaba chamba cheksin tharang khara ngangna chatpinaba mami tv gi maikaidagi ningsingjari madudi yumdagi hek chathokpaga face mask upiyu mi amaga gi marakta foot taruki arapa thambiyu maimit khut sa toina hamdokpiyu amadi covid vaccine kapa yarba sing sungsoi soidana vaccine kapthoktuna laichat asidagi kannaba miyam punna honaminasi Aroibada maroiba pao mo hanna pizari Ihumputra mga mapung fabagi thoram state ki thakta pak sanna pangthoknakre information technology gi sector da nahale sing anirom thabak pinaba project paikhat pa hore haina chief minister N Birena phongdokre Lagliba tangtara Nepal dagi Manipur da sanaba hogadariba Durand Cup ki Khuman Lampak Main Stadium da semgat sagalliba sing Chief Minister N Birena hakthengna yengsinkhre Matang sida pung anigi Mami TV News update loizare ahen bapawgi damak numidang wairam pung mangagi prime time English news meeting tapiyu